ꯅꯨꯡꯁꯤꯕ ꯂꯩꯒꯤ ꯂꯩꯅꯝ ꯃꯥꯂꯪꯒꯤ ꯁꯥꯎꯝꯅ ꯄꯨꯗꯨꯅ ꯆꯠꯂꯤ ꯍꯥꯏꯕꯗꯨꯅꯤ ꯍꯣꯠꯅꯕ ꯀꯟꯕ ꯑꯈꯥꯡ ꯀꯟꯕ ꯑꯐꯕ ꯃꯍꯩꯔꯣꯏꯁꯤꯡ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯗꯦ ꯆꯍꯤ ꯑꯁꯤꯒꯤ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝꯗ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯈ꯭ꯔꯕ ꯁꯨꯞꯅꯒꯤ ꯐꯥꯔꯁ ꯇꯥꯔꯤꯕ ꯃꯍꯩꯔꯣꯏ ꯑꯗꯨꯗꯒꯤ ꯃꯥꯔꯛ ꯑꯃꯈꯛꯇꯪ ꯇꯥꯍꯧꯔꯒ ꯃꯥꯅ ꯁꯦꯀꯦꯟ ꯇꯥꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏ ꯑꯗꯨꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯙꯅꯖꯤꯠ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯠꯆꯔꯨꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏ ꯑꯁꯤ ꯌꯨꯝꯗ ꯂꯩꯔꯝꯗꯕꯗꯒꯤ ꯃꯥꯒꯤ ꯑꯄꯣꯛꯄ ꯑꯃꯗꯤ ꯑꯄꯣꯛꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯝꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯏꯃꯥ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜꯠꯁꯦ ꯐꯪꯕ ꯃꯇꯝꯗ ꯀꯅꯥꯅ ꯄꯥꯎ ꯄꯤꯕꯤꯔꯛꯏ ꯑꯗꯨꯒ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯄꯥꯎꯁꯦ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯐꯣꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯣꯏ ꯕꯣꯔꯗꯇ ꯗꯤꯀ꯭ꯂꯥꯔ ꯇꯧꯕꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯗ ꯂꯥꯏꯚꯇꯣ ꯌꯦꯡꯕꯅꯦ ꯑꯗꯨꯗꯩ ꯈꯪꯉꯛꯄꯅꯦ ꯑꯩꯅ ꯏꯁꯥꯒ ꯀꯩꯅꯣ ꯑꯉꯥꯡ ꯑꯃꯒ ꯖꯣꯏꯟ ꯁꯦꯀꯦꯟ ꯇꯥꯔꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯤ ꯏꯆꯥꯒꯤ ꯍꯣꯠꯅꯖꯃꯟꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯐꯪꯉꯣꯏꯗ꯭ꯔꯥ ꯌꯥꯝ ꯍꯣꯠꯅꯩꯌꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟꯒꯤ ꯀꯩꯅꯣ ꯃꯍꯩ ꯐꯪꯕꯗꯣ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩ ꯀꯞꯁꯨ ꯀꯞꯄꯦ ꯉꯁꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯄꯥꯎꯁꯦ ꯉꯔꯥꯡꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯦꯟꯁꯟꯗ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯉꯥꯡꯅ ꯈꯔ ꯃꯥꯗꯤ ꯀꯩꯅꯣ ꯇꯧꯅ ꯐꯅ ꯍꯧꯔꯛꯄꯅꯤꯅ ꯑꯐꯕ ꯍꯥꯏꯁꯤ ꯂꯣꯏ ꯑꯣꯏꯍꯟꯅꯤꯡꯉꯤꯗꯅꯀꯣ ꯑꯐꯕꯕꯨ ꯈ꯭ꯋꯥꯏ ꯃꯤꯀꯣꯛ ꯇꯣꯡꯕ ꯍꯥꯏꯗꯨ ꯑꯣꯏꯍꯟꯅꯤꯡꯕꯅꯤꯅ ꯑꯗꯨꯝ ꯇꯣꯞꯄꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯑꯣꯏꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯗꯩꯗ ꯐꯥꯎꯖꯩꯁꯦ ꯑꯍꯥꯟꯕꯁꯤ ꯂꯣꯏ ꯄꯥꯝꯃꯤꯗꯅꯀꯣ ꯂꯣꯏ ꯑꯣꯏꯍꯟꯅꯤꯡꯕꯗꯣ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯗꯨꯒꯤ ꯇꯦꯟꯁꯟꯁꯤꯗ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯑꯩ ꯑꯣꯐꯤꯁꯇ ꯉꯥꯏꯍꯥꯛ ꯆꯠꯂꯨꯏ ꯑꯩ ꯊꯕꯛ ꯇꯧꯐꯝ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯇꯧꯔꯒ ꯃꯥ ꯂꯥꯏꯚꯇꯣ ꯃꯥ ꯇꯧꯔꯒ ꯇꯥꯍꯜꯂꯒ ꯍꯦꯛ ꯃꯣꯏ ꯔꯤꯖꯜ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟꯗꯣ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯑꯣꯐꯤꯁꯇꯩ ꯍꯧꯒꯠꯂ ꯆꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯤ ꯌꯨꯝꯗꯀꯣ ꯃꯔꯝꯗꯤ ꯃꯌꯥꯝꯁꯨ ꯂꯥꯛꯀꯗꯧꯅꯤꯅ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯂꯥꯛꯀꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝꯁꯤꯗꯤ ꯆꯠꯅꯕꯤꯅꯤꯅꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯁꯦ ꯑꯗꯨꯝ ꯑꯣꯐꯤꯁꯇ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯨꯡꯉꯥꯏ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯏꯆꯥꯒꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯁꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯇꯥꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯃꯥꯅ ꯄꯣꯖꯤꯁꯟ ꯂꯦꯞꯄꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯦ ꯄꯦꯔꯦꯟꯁ ꯑꯃ ꯑꯣꯏꯅ ꯃꯗꯨꯒꯤ ꯊꯥꯖꯕꯗꯨ ꯂꯩꯈꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨꯒꯤ ꯋꯥꯡꯃꯗ ꯄꯣꯖꯤꯁꯟ ꯂꯦꯞꯄꯛꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯂꯦꯞꯄꯛꯀꯅꯤ ꯍꯥꯏꯔꯀꯥꯟꯗ ꯁꯦꯀꯦꯟ ꯇꯥꯔꯛꯄ꯭ꯔꯥ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯤ ꯃꯥꯗꯤ ꯄꯣꯖꯤꯁꯟꯗꯤ ꯌꯥꯎꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯑꯦꯛꯁꯄꯦꯛ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯑꯗꯒꯤ ꯃꯥꯅ ꯀꯣꯆꯤꯡ ꯃꯥꯒꯤ ꯃꯁꯥꯅꯁꯨ ꯇꯧꯖꯩ ꯂꯣꯏꯅꯅ ꯃꯥꯅ ꯇꯨꯏꯁꯟ ꯇꯝꯕꯗ ꯌꯥꯎꯔꯨꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯃꯣꯏꯅ ꯄꯤꯔꯛꯄ ꯀꯩꯅꯣꯁꯤꯅꯕꯨ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯥꯈꯠꯍꯟꯕꯗꯣ ꯑꯗꯨꯅ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯣꯏꯅꯕꯨꯗꯤ ꯅꯨꯡꯁꯤꯗꯅ ꯅꯆꯥꯗꯣ ꯐꯩꯌꯦ ꯃꯥꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤꯍꯦ 1 2 3 ꯐꯥꯎ ꯃꯅꯨꯡꯗꯗꯤꯅ ꯃꯣꯏ ꯂꯣꯏ ꯍꯥꯏꯕ ꯑꯗꯩꯗ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯇꯦꯟꯁꯟ ꯂꯩꯔꯤꯁꯤꯅ ꯃꯤꯌꯥꯝꯅ ꯑꯁꯥꯗꯣ ꯀꯣ ꯃꯈꯣꯏ ꯑꯁꯥꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯎꯔꯛꯇ꯭ꯔꯒꯗꯤꯒ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯁꯨꯝ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯨꯝ ꯍꯣꯏ ꯃꯌꯥꯝꯗꯨꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯣꯏ ꯃꯥꯅ ꯌꯥꯎꯖꯔꯨꯕ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡ ꯑꯩꯈꯣꯏꯒꯤ ꯇ꯭ꯋꯤꯁꯟ ꯁꯦꯟꯇꯔꯒꯤ ꯑꯣꯖꯥꯁꯤꯡꯅꯒ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯦꯔꯤꯇꯦꯖꯀꯤ ꯑꯣꯖꯥꯁꯤꯡꯅꯒ ꯄꯤꯕ ꯀꯃꯦꯟꯇꯒꯤꯗꯤ ꯁꯨꯝ ꯑꯩꯈꯣꯏꯁꯤ ꯁꯨꯝ ꯑꯁꯥꯗꯣ ꯋꯥꯡꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯐꯥꯔꯁꯇꯨꯃꯛꯇꯤ ꯇꯥꯍꯟꯅꯤꯡꯕꯅꯦꯕ ꯑꯩꯈꯣꯏꯁꯨꯀꯣ ꯐꯥꯔꯁꯄꯨꯗꯤ ꯇꯥꯔꯦ ꯑꯗꯨꯝ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯅꯤ ꯀꯩꯁꯨ ꯂꯩꯇꯦ ꯁꯤ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯄꯥꯛꯄꯁꯦ ꯖꯔꯅꯤꯁꯦ ꯀ꯭ꯂꯥꯁ 10 ꯌꯧꯔꯛꯄꯗ ꯀꯔꯝꯕ ꯁ꯭ꯀꯨꯜꯗꯒꯤ ꯃꯥꯒꯤ ꯁ꯭ꯀꯨꯂꯤꯡꯁꯦ ꯀꯃꯥꯏꯅ ꯁ꯭ꯀꯨꯜꯁꯤ ꯃꯥꯗꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯍꯦꯔꯤꯇꯦꯖ ꯑꯗꯨꯒ ꯄ꯭ꯔꯤ ꯅꯁꯔꯤꯗꯒꯤ ꯑꯗꯨꯝ ꯇꯝꯃꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯇꯝꯃꯛꯏ ꯍꯦꯔꯤꯇꯦꯖꯇ ꯑꯗꯒꯤ ꯃꯥꯗꯤ ꯀ꯭ꯂꯥꯁꯀꯤ ꯇꯣꯞꯄꯔ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯥꯒꯤ ꯁꯦꯛꯁꯟꯗꯨꯒꯤ ꯑꯣꯏꯅꯗꯤ ꯃꯥ ꯑꯗꯨꯝ ꯇꯣꯞꯄꯔ ꯑꯣꯏꯅ ꯂꯥꯛꯑꯦ 2018ꯗ ꯀꯣꯚꯤꯠ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯔꯤꯇꯦꯖꯀꯤ ꯑꯣꯁꯀꯥꯔ ꯋꯤꯟꯅꯔꯅꯤ ꯃꯣꯏꯍꯨꯝ ꯈꯟꯒꯠꯂꯤ ꯑꯗ ꯃꯥꯁꯨ ꯋꯥꯟ ꯑꯣꯐ ꯗ ꯑꯣꯁꯀꯥꯔ ꯋꯤꯟꯅꯔꯅꯤ ꯃꯥꯁꯨ ꯑꯗꯣ ꯀꯣꯚꯤꯠꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯀꯩꯅꯣꯗꯤ ꯁ꯭ꯀꯨꯜꯒꯤ ꯄꯔꯤꯈꯥꯒꯗꯤ ꯇꯧꯈꯤꯗ꯭ꯔꯦꯗꯅꯀꯣ ꯑꯗꯣ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯩꯅꯣ ꯀꯣꯚꯤꯠ ꯃꯅꯨꯡꯗꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯇꯨꯏꯁꯟꯒꯨꯝꯕ ꯃꯁꯥꯒꯤ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯃꯥꯅꯁꯨ ꯍꯥꯏꯗꯣ ꯃꯥꯗꯤ ꯉꯥꯡꯅꯗ꯭ꯔꯦ ꯃꯥꯅ ꯀꯩꯅꯣꯁꯦ ꯃꯥꯅ ꯈꯪꯗꯕ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯑꯣꯏꯔꯁꯨ ꯕꯕꯥ ꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯝ ꯍꯪꯅꯤ ꯑꯗꯒꯤ ꯑꯗꯨꯝ ꯃꯥ ꯑꯣꯖꯥꯁꯤꯡꯗꯁꯨ ꯑꯗꯨꯝ ꯇꯦꯂꯤꯐꯣꯟ ꯇꯧꯔ ꯍꯪꯅꯤꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯣꯠꯅꯖꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯦ
ꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯁꯦ ꯃꯥꯁꯤ ꯌꯥꯝ ꯐꯖꯅ ꯑꯗꯨꯒꯤ ꯅꯣꯂꯦꯖ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟꯁꯤ ꯑꯟꯁꯔꯗꯨ ꯄꯥꯕꯒꯤ ꯋꯥ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯣꯄꯤꯛꯇꯣ ꯃꯥ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯕ ꯍꯣꯠꯅꯕꯁꯦ ꯃꯥꯒꯤ ꯇꯦꯛꯁꯕꯨꯛ ꯄꯥꯕꯒꯤ ꯆꯠꯅꯕꯤꯁꯦ ꯁꯤꯃ ꯃꯉꯣꯟꯗ ꯌꯥꯝ ꯐꯖꯅ ꯂꯩ ꯑꯗꯨꯃꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝꯁꯤꯗ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯆꯦꯠꯄ ꯊꯥꯖꯕ ꯑꯃꯗꯤ ꯂꯩꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯛꯈꯤꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯨ ꯍꯦꯛ ꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯂꯩꯔꯤ ꯑꯗꯨꯒ ꯀꯔꯤ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯈꯤ ꯍꯥꯏꯕꯗꯣ ꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯂꯩꯔꯝꯗꯕꯁꯦ ꯃꯥꯁꯦ ꯀꯩꯗꯧꯕ ꯆꯠꯈꯤꯕꯅꯣ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯅꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ 11 12 ꯇꯝꯊꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯋꯤꯠ ꯃꯥꯒꯤ ꯀꯣꯆꯤꯡ ꯈꯔ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯦꯗꯤꯀꯦꯜ ꯄꯥꯝꯃꯦꯅ ꯃꯥ ꯃꯦꯗꯤꯀꯦꯜꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯃꯦꯗꯤꯀꯦꯜꯅꯤ ꯍꯥꯏꯕꯅꯤ ꯄ꯭ꯔꯤ ꯃꯦꯗꯤꯀꯦꯜꯒꯤ ꯇ꯭ꯔꯦꯅꯤꯡ ꯔꯥꯖꯁꯊꯥꯟꯗ ꯆꯠꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯎꯅꯕ ꯐꯪꯗꯅ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯤ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯥꯕꯨꯡ ꯍꯣꯏꯅ ꯃꯦꯗꯤꯀꯦꯜ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕꯗꯒꯤ ꯖꯔꯅꯤꯗꯨꯗ ꯆꯠꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯂꯩꯇꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯏꯟꯐꯦꯛ ꯃꯥ ꯃꯄꯥꯟꯗ ꯇꯝꯒꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤ ꯕꯕꯥ ꯑꯩ ꯃꯄꯥꯟꯗ ꯆꯠꯂꯒꯦ ꯑꯦꯛꯁꯄꯣꯖꯔ ꯄꯥꯝꯃꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯁꯤꯗ ꯇꯩꯕ ꯉꯥꯛꯇꯅ ꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯑꯃꯈꯛꯇꯤ ꯃꯔꯨꯑꯣꯏꯅ ꯂꯣꯟ ꯏꯁꯦ ꯁꯤꯒꯤ ꯀꯩꯅꯣ ꯑꯦꯛꯁꯄꯣꯖꯔ ꯈꯤꯇꯪ ꯄꯥꯝꯃꯦ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔꯒ ꯂꯩꯅꯕ ꯑꯗꯨꯒ ꯑꯩ ꯀꯣꯆꯤꯡ ꯌꯥꯎꯔꯒꯦ ꯑꯅ ꯇꯧꯕꯗꯒꯤꯗꯤ ꯁꯨꯝ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯀꯣꯇꯥꯁꯤ ꯃꯃꯤꯡ ꯆꯠꯄꯗꯨꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯌꯥꯝꯕꯒꯤ ꯃꯆꯥ ꯃꯣꯏ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯅ ꯖꯣꯏꯄꯨꯔ ꯂꯩꯕ ꯃꯣꯏꯗ ꯄꯥꯎ ꯂꯧꯍꯟꯕꯅꯦ ꯀꯃꯥꯏ ꯇꯧꯏ ꯀꯩꯗꯧꯏ ꯑꯗꯨꯗꯤ ꯐꯩ ꯑꯗꯨꯝ ꯃꯁꯥꯅ ꯄꯥꯖꯅꯤꯡꯕ ꯌꯥꯝ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯀꯟꯕ ꯑꯉꯥꯡ ꯑꯣꯏꯔꯒꯗꯤ ꯊꯥꯔꯛꯑꯣ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯗꯨꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯑꯉꯥꯡꯗꯨ ꯁꯤꯅꯤ ꯇꯧꯅꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯐꯔꯅꯤ ꯑꯗꯨꯒ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯑꯁꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯁꯥꯗꯤ ꯃꯥꯉꯣꯟꯗꯁꯨ ꯃꯥꯒꯁꯨ ꯑꯩꯒ ꯍꯥꯏꯅꯔꯤꯁꯦ ꯗꯤꯁ ꯏꯁ ꯅꯣꯠ ꯗ ꯑꯦꯟ ꯀꯣ ꯑꯗꯨꯅ ꯁꯝꯊꯤꯡ ꯑꯩꯈꯣꯏ ꯍꯌꯦꯡ UPSCꯒꯤ ꯑꯦꯅꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝꯕꯁꯨ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯤ ꯆꯠꯂꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤꯁꯦ